Manipur Top Channel digi video amda thagasage ngasi phongba si phongda nupi masa ama anirak abortion taohalamba miyoi jail da thajinkhre masa yanaduna nungsinabani hairagasu luhongdringaida yumbanbagi mari thamduna anirak abortion taohalambani haiba miyoi amana bail PBU haijarakhiba prayer reject tawraga judicial custody na remand tawkhre ngasi special judge proxo Imphal East na judicial custody da remand tawkhraba miyoi adugi maming KS Yunis ai kunga mari kawi kyamge awang laikai digi MD Siraj Ahmad ki masanupani ma ki mathakta nupi masa adugi apokpana tha asiki nipanda Imphal East ki women police station da complaint ama file tawrakhibani report asigi matung ina ma ki mathakta police station asina protection of children from sexual offense proxo act 2012 ki section mari amasum Indian penal code ki section 312503 ki makhada case FIR number 34112019 ki register tawraga lokhokhibane aduga mahak report tawrakpa numittumakta faraga mathangi numitta court da puthoklaga ngasi fawba numit marini ki police amasum custody da remand tawduna thamlakhibani adubu ngasi mahaki police custody gi remand gi matam loiraduna court asida judicial custody remand prayer tawduna puthorakhibani masida KS Yunis ki makai digi ma ku bail PB na bahijarakhibani adubu court na mahaki bail prayer adugi hearing chatharaga reject tawraba matungda mahaku judicial custody da remand tawkhibani panba yabadi mahaka yumban bagi mari leinaramba nupi masa asi chaliba kumjasigi March 5 amasum August 13 mahakna tablet pizaduna anirak abortion tawkhre haidi me aina pakiba sokibi yorsus takpigene